Hi ma'am, welcome to my vlog video. Nasi anuba video pujari ko. Nasi ki video se horror story asing ma thokiba mamang ida kya ma thokiba khoigi tamna hiba mafam tamna hiba wari mayama leidana ko khoigi but chang magi sada tam thokoi khotpa gi je asung wari ni ngasi yam ga yoi sam de ko. Ado channel esta nol channel subscribe and like to nemu aduga mayam da hajan ka je kunu haidi jaha bhut peret jaha masu oi hanu ko अखोइना मी यूट्यूबर सिना भूत प्रेत असेंबा उरि खोले गायना असेंबगी भूत प्रेत सेना पक्का से अखोगी लंबी की पीस तुगा लेबाक से मखों थिंगला मसिगी खतम भागता ओइगनेबा सुमाइना चकनी हना तो चलीदा सुमाइना चकनीबा भूत जहासु ओइहनो भूत पेरो जहासु ओइहनो लमसी ओइगेरा जहासु ओइहनो पीस तुगिने सि पीस नि खल्लोबा सिगी मथक्तनी ततोइसे मसी मखारा नप्पा चलोयबा खाबो अदो मैमना खंबियोबा अदि यूट्यूबर सिनगा फेक का कदादे भूत प्रेगा खुमजला पुरै खंगदेको ꯑꯗꯨꯝꯕꯗꯣ ꯐꯦꯛꯅꯦꯕ ꯑꯗꯨꯝꯕꯗꯣ ꯊꯥꯖꯒꯅꯨ ꯑꯗꯣ ꯉꯁꯤ ꯏꯌꯥꯝꯕꯗ ꯑꯩ ꯋꯥꯔꯤ ꯃꯌꯥꯝ ꯍꯪꯗꯣꯏꯅꯤꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯅ ꯍꯥꯏꯔꯣ ꯑꯩꯈꯣꯏꯒꯤ ꯀꯔꯝꯕꯅꯣ ꯀꯩꯅꯣ ꯑꯠꯃꯥ ꯆꯪꯗꯅ ꯇꯧꯔꯤ ꯈꯣꯠꯂꯤ ꯃꯨꯜꯂꯥꯗꯣ ꯀꯔꯝꯕꯅꯣ मुल्लासेदे धमनगरगिनी अदुगदे मुल्लासेना इबु पूजामे पूजा इबुंगो कोइरुसी याय अदुए तत्व मतमदा अदु मोय गारिफुना लाई यायबा तले मुल्ला दुगा इदा तना नपीसे ना सजना मियोइसे masang kay ipa ano sa totoo na lalay rami ay ba adu gayde mula sa nang kanano ay pangan ni ay ba ada din ni ay ba nang kagilay na ay lalay gani ay lay bazar lay toy me lay bazar ay ay lalay gani ay nang ta satloy do satloy ay nang Nipisa niya siya nang hay di ba nang ne jam taning murai punci sa nang kay to ba nang gani ma mula siya na hay kay no nai ko itaw gay na mama ki momoy ba puran suri papa putro ga soli atu ko iti atu ka taw ya ko kay nom lay bo may koy ina pipon to na ne jay dam jay inare thoy anare nang chango butol da ina ma ba soli sa ba butol akoy ta ate akoy mas sigay ne makit thaway de akoy haying asobudo पाइचो का बुझोल चांग है अदुगे मा किंजल लगा थांग है अदुगे अनाबदो तुमना ले रे तुम ले करे होजी अदुगे मुला दो पाइरो ना उहो ब्रो उहो भी मी तिया होई मोय पागन नगी हानगी न पुले रमदो मदुगी मरमदम दंग मयम दन हाइबुने अकोई पुला ले पुना हाइ ꯂꯩꯔꯕꯅꯤ ꯍꯥꯏꯕ ꯑꯗ ꯃꯥꯅ ꯂꯩꯈꯤꯗꯕꯗꯣ ꯃꯗꯨꯁꯨ ꯈꯤꯇꯪ ꯈꯪꯍꯜꯂꯣꯕ ꯏꯄꯨ ꯂꯩꯈꯤꯗꯦ ꯃꯃꯥꯡꯗꯩ ꯍꯧꯔꯛꯑꯣꯅꯦ ꯀꯃꯥꯏ ꯇꯧꯕ ꯈꯣꯠꯄꯗꯣ ꯑꯩꯈꯣꯏ ꯏꯄꯨꯅ ꯏꯄꯨꯗꯣ ꯆꯍꯤ ꯆꯥꯝꯃꯒ ꯀꯨꯟ ꯐꯥꯔꯦ ꯆꯥꯝꯃꯒ ꯀꯨꯟ ꯈ꯭ꯋꯥꯏꯗꯝ ꯍꯤꯡꯉꯝꯃꯤꯅꯦꯕ ꯃꯥꯗꯤ ꯃꯤꯒꯤ ꯃꯈꯨꯠꯇ ꯆꯥꯗꯦ ꯃꯊꯟꯇ ꯊꯣꯡꯉꯒ ꯆꯥꯏ ꯃꯥ ꯆꯥꯛ ꯊꯣꯡꯉꯤꯁꯦ ꯃꯁꯥꯅꯁꯨ ꯊꯣꯡꯗꯦ मा वाई तैरनी हानदी लेबाक जोमनीना सिंगनीना गेस के लेते दो वाई तैरगा चफु थांगलानी मै जुखलामनी मा थों थिनना चाखरानी अतु गदे तो दु थांमै था थों थिनना जब कोइ हरने मा कोइ पुंखाइमु पुंगमु कोइना लागा अथा कुवासा तवदा thong hàng là ta thì răng lợn mà thế nào hôm nay đi răng lợn răng lợn rồi nó làm này
ꯑꯗ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯃꯥꯡꯉꯩꯒꯤ ꯃꯤꯁꯤꯡꯁꯤꯀꯣ ꯃꯃꯥꯡꯉꯩꯒꯤ ꯃꯤꯁꯤꯡꯁꯦ ꯍꯥꯟꯅ ꯂꯥꯏ ꯐꯖꯅ ꯐꯥꯔꯝꯃꯤ ꯍꯥꯏꯁꯤ ꯇꯧꯕ ꯉꯝꯕꯅꯤꯀꯣ ꯃꯃꯥꯡꯉꯩꯒꯤ ꯋꯥꯔꯤꯅꯤ ꯅꯪ ꯉꯥꯡꯉꯤꯗꯤ ꯈꯪꯉꯦꯕ ꯑꯗꯣ ꯌꯥꯝ ꯊꯥꯏꯅꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯚꯨꯠ ꯄꯤꯔꯣꯠꯁꯤꯡꯁꯦ ꯁꯤꯖꯤꯟꯅꯔꯝꯃꯤ ꯍꯥꯏꯀꯣ ꯃꯁꯤ ꯑꯁꯦꯡꯕ ꯋꯥꯔꯤꯅꯤꯀꯣ ꯑꯗꯣ ꯃꯁꯤꯒꯤ ꯋꯥꯔꯤꯅꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯣꯏꯕꯅ ꯍꯥꯏꯁꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯗꯨ ꯃꯇꯨꯡꯗ ꯃꯍꯥꯛꯇꯤ ꯑꯍꯟꯅꯤꯅ ꯀꯩꯇꯧꯋꯤ ꯃꯣꯏ ꯂꯥꯏꯔꯕ ꯖꯨꯝ ꯑꯃ ꯂꯩ ꯍꯥꯏꯕ ꯃꯆꯥꯅꯨꯄꯤꯗꯣ ꯀꯗꯥꯏꯗꯅ ꯆꯠꯅ ꯂꯥꯏꯔꯤꯛ ꯇꯝꯕꯔ ꯊꯦꯡꯅ ꯂꯥꯛꯑꯕ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯁꯥ ꯏꯐꯥ ꯐꯥꯅ ꯅꯨꯡꯁꯥ ꯐꯤ ꯍꯣꯠꯅ ꯑꯗꯨꯒ ꯃꯌꯥꯝ ꯆꯪꯅ ꯐꯥꯔꯒꯅꯦ ꯐꯃꯨꯡꯗ ꯀꯤꯅ ꯊꯝꯃꯤ ꯍꯥꯏꯕ ꯏꯄꯨꯗꯣ ꯀꯧꯕ ꯂꯥꯛꯏ ꯏꯄꯨꯅ 이수 baba ꯆꯠꯂꯨꯁꯤ ꯌꯥꯏ ꯍꯣꯏꯅꯦ ꯆꯠꯄ ꯃꯇꯝꯗ ꯅꯨꯄꯤ ꯃꯆꯥꯗ ꯐꯔ ꯍꯥꯏꯅ ꯃꯥ ꯑꯩ ꯊꯣꯛꯀꯅꯤ ꯆꯠꯀꯅꯤ ꯀꯧꯔꯤ ꯊꯣꯛꯀꯅꯤ ꯆꯠꯀꯅꯤ ꯍꯥꯏ ꯈꯪꯉꯕ ꯀꯩꯗꯧ야 이번에 그게 쳤더니 나에 난 그게 라이노 그게 쳤더니 난 그게 라이노 그게 라이노 난 핫도라에 막 누피 맞다나 아이고 핫도이바는 나 아이고 핫도리바 쟁게로에 쟁기에 나 살로에 난 마마만트라 타고 살로에 나 아까이 사는게 사무 사는게 aduga madu paisa khai tin ai leite kai cha jen cha ni ha cha rồi kai cha misti cha ha pizza rồi kai cha ni last ma ja de isin thak ni hai isin thak sa ka dai sa ta de wasa uai wasa isin thak ka ni isin khaurang isin thak ka ni nang wasa u kunse mapanda ne nang chatlu ai na करीगे ना सत्ता दे आई ना नंगोंदा फाना थंबने हाय कोना मंत्र सोली नुपी मसा दसिंग पिथे अदुइदे मंत्र सोले मा नुसित अम फुजन बदो पुस दन पाई मोला अनमारा नुसित नियाबा नुसित न पाई का बारे बेना ने कोई ममांगै जादी भूत पेरो का थेंगना हिबा लेब्रो भूत पेरो ते दो दुसे हा अखोय सिगने संदा masukainya ID Hana dia kalian sudah tahu deh toh kayak itu nipa nih kasar dia nipa nih kabak itu kayak koin nake yang bani lah ya mama mau itu na oda do ay kumde 아시오 단나림이 뭐뭐 하나 자리 아시오 단네 단네 데 망 그래 방그래 아주 왜들 도시가 거기 방문에 럭서가네 나 농 피당 하나 딜라 너미 팔람 데도 그이 또 니빠 뭐 무신무이 하는 거 왕 하자니 하나 디 거기 두이 풋무 왕이야 봐 PPM ada tu kayak satu pan tu uang perai aku kuang utun uang ni. Mau itu kan uang ni. Aku ibu ini lah, hai bang malai bapa, kamu tu faham dah uang. Aku tu maksudnya terus faham dah uang, faham dah pada ma pus tu nama. Mana kali lain tu tu. Lamkan ni. Lamkan. Maksudnya terus tu ni apa? Dulu ini aku yang singdong singa हौदों मखोक सत्सलम याय सत्पदा हामी सत्लगने हौदों मथोक ओलगने चंगनिबा खै अदुमा मयाम लेरमिना अदुदा खै बाजिना सिंग चंग सत्सलिबा अदि फरना खै सिंग चले दु नगदेबा दु हायना सिंग चंग सत्प मतमदा माते नों PTVD sudah ya baca. Tinunda how hanubi ama jum how hanubi nate mau na hagum bani. Jum sampura law ay na kaura sa liba. Koy madini na mate hane ka kang niya kara kara. Mama
그동안 satli aina famda hare aiba famda da singga ko paraktere mamudu numito adu la adu la ga hawlan ngang khi adu bai di maiba hau maiba lai adu bai di hau maiba na son na khona taw hare adu bai di moi ge sora ma lai sora do ga phi kai taw maiba do na amama da akhoi mi ahum tani maiba do na gor khadali moi thang na ne gor kha masi ma fan thokun mai na gor khara moi gi lai do hau lai do sole akhoi waja lai ai ba waja do nai rei madu ga jen ga tu ga sang ni ai ba jen kap da ne nai rei ya na nai rei ni pa do su pilon jauh dia dan nai rei ka mama i do tinggali ba ne adu ga de madu sona sa tingwa da sona hoi ba maji ne phá lấy làm này phana lo rồi thế này rồi nó bu xì gì vậy nó bu lấy gì đó cái máy lấy gì đó nó hay rồi này ama te ba but pere se ki di ai ba ki dia bu pe loi na ra mi ro ma loi na da mi ai ba ki di ai ba ama te hana di me mi ga sat la mi ai ba mi ga sat la mi but loi na da di mi ga sat na ai ba ma than da sat te ai ba sat te adu ne ko na kai to e ma do no vi de ma than da ta ai ba mi no ma than da ta ki ba matam ma da thong do so da fa ba mi se sat la su ne khara thing na thong fa hai na ni pi ma pham na kap pa do tu man lai ai ma sam pi ka fa adu di ko na ma te ma than da ai su sat te ai ba ma do no mi ta adu di ma ayo the ngai na tum hore ba adu ko na ma mai ifu do ta thong da ta na ne siram ne ai ba adame am haji ki thong ai ya kara phom no si di khoi haija ro ko kai ni masi policy gi bhak tani ko si asu mo se khoi haiba la ponte adna hoi mi gi mamin paw lo dri ni ko aduna adu dum li ya khoi ya seng wari ya tani ko thogi wari mayam le na adune ba ade khoi ba re na kana lai tan ko ko ri yaw bi dro lai tan wa di ama ni di jaw ge lai tan wa Zuma mada krek tahu na tu kau di pingang masa tu mana kappa tu di mau nah tu mana kappa tu di mana kappa lai ai ba madu su paro ek taraga zum tu ga zum ki me sing do ki ai ba tu di ibu sat na tahu ni ai ba chala tahu tu tanduk na atu ga de ahing masang ni tang da tanduk na kotok na taw atai di no wali lai bro atai dia jalawasa do iyo da ne mafam ma da ne sat di ba khang ba sat pa du ga kai to ya masana video je ni ba video je ai di la ya ba ai to ai tung da ne ni pa ni khala ai amana machine mu bi to amana ne do era amuga na tung da thani amuga na ma thani ai ba ai tung da thalai ai jo kai no aina hangnya ba kakuni ba khungdi o da dai khungdi to moi tung da paisale ba ane anji nai nang na khota kaisu jaw da so ba bera gorji jawai bera gorji ja hai ra to mo tung da lai ko na cho na hai na lak da akhoi thongan jaw re ba chen nan khara thong
통한 팀들라가 미 젠젠 하라니 아주 뭐뭐 망아 ꯑꯩꯈꯣꯏꯁꯨ ꯊꯦꯡꯅꯔꯛꯏꯅꯦ ꯑꯩꯁꯨ ꯊꯦꯡꯅꯔꯛꯏ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯕꯨꯗꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯒꯦ ꯕꯨꯠꯇꯔꯁꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯪ ꯈꯪꯕ꯭ꯔꯣ ꯍꯥꯏꯗꯤ ꯃꯤ ꯃꯁꯥꯗ ꯆꯪꯈ꯭ꯔꯗꯤꯅꯦ ꯀꯃꯥꯏꯅ ꯀꯟꯒꯦ ꯈꯣꯠꯀꯦ मधुदी कल्ली हे मी जंगई लासु मा का मथन च कानदीनी ꯄꯋꯥꯔ ꯀꯜꯂꯤꯑꯕ मित्ता खंदोइनी मित्ता मसंग नांग खंगे ꯃꯥ ꯀꯤ ꯁꯛꯇꯤ ꯑꯃ ꯑꯣꯏꯈꯤꯅꯦ ꯑꯁꯨꯝꯕꯁꯦ ꯑꯩꯈꯣꯏꯗꯒ ꯍꯪꯉꯕ ꯃꯥꯏ ꯁꯛꯇꯤꯁꯦ ꯆꯪꯗꯕꯤꯗ ꯍꯥꯏꯅꯦꯕ ꯑꯩꯈꯣꯏ ꯄꯋꯥꯔꯗꯣ ꯑꯩꯈꯣꯏꯅ ꯐꯪꯍꯧꯔꯅꯤꯕ ꯑꯗꯨꯔꯣ ꯑꯗꯣ ꯚꯨꯠꯀꯤ ꯄꯥꯝꯃꯔꯅꯨ ꯕꯥꯕꯥ ꯚꯨꯠꯀꯤ ꯁꯛꯇꯤꯁꯤ ꯀꯥꯟꯅꯔꯣꯏꯕ ꯍꯣꯏ ꯏꯁꯣꯔꯒꯤ ꯁꯛꯇꯤꯅ ꯀꯜꯂꯦꯕ ꯏꯁꯣꯔꯗꯤ ꯍꯦꯟꯕ ꯂꯩꯇꯦ ꯇꯥꯏꯕꯪꯗ ꯁꯤꯅꯦꯕ ꯏꯁꯣꯔꯒꯤ ꯁꯛꯇꯤꯅ ꯀꯜꯂꯦ ꯃꯌꯥꯝ ꯆꯦꯅꯦꯜꯁꯤ ꯅꯣꯔꯋꯦ ꯆꯦꯅꯦꯜ ꯁꯕꯁꯀ꯭ꯔꯥꯏꯕ ꯂꯥꯏꯛ ꯇꯧꯔꯝꯃꯣ ꯀꯩꯅꯣꯗꯤ ꯑꯆꯨꯝꯕ ꯍꯥꯏꯗꯤ ꯑꯌꯥꯝꯕꯒ ꯑꯩꯒꯀꯣ ꯑꯁꯨꯝꯕ ꯍꯣꯔꯔꯒꯤ ꯕ꯭ꯂꯣꯛ ꯍꯣꯔꯔꯒꯤ ꯁ꯭ꯇꯣꯔꯤ ꯁꯨꯝꯕ ꯃꯌꯥꯝ ꯄꯨꯔꯛꯀꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯍꯣꯔꯔꯒꯤ ꯕ꯭ꯂꯣꯛꯇ ꯍꯣꯔꯔꯒꯤ ꯆꯦꯂꯦꯟꯖ ꯑꯃ ꯄꯨꯔꯛꯀꯦ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯆꯦꯂꯦꯟꯖꯁꯦ ꯑꯁꯤ ꯁ꯭ꯋꯥꯏꯗ ꯆꯤꯡꯗꯅꯤꯀꯣ ꯆꯤꯡꯗ ꯍꯥꯏꯗꯤ ꯖꯪꯒꯜꯗ ꯆꯠꯇꯣꯔꯤꯅꯦꯕ ꯖꯪꯒꯜꯁꯦ ꯑꯁꯦꯡꯕꯒꯤ ꯍꯣꯟꯇꯦꯠ ꯄ꯭ꯂꯦꯁꯅꯦ ꯑꯦꯔꯤꯌꯥ ꯑꯃꯅꯦꯕ ꯍꯣꯔꯔꯅꯤ ꯑꯗꯨꯒ ꯈꯜꯂꯤꯅꯤ ꯏꯌꯥꯝꯕꯒ ꯑꯩꯒ ꯆꯠꯂꯒ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯔꯨꯒꯦ ꯍꯥꯏꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯨꯅꯨ ꯍꯛꯆꯥꯡ ꯉꯥꯛꯅꯕꯒꯤꯗꯃꯛꯇ ꯀꯨꯅꯨ ꯂꯥꯏꯒꯤ ꯀꯨꯅꯨ ꯄꯨस्तꯛ ꯑꯃꯠꯇ ꯌꯥꯎꯗꯕ ꯁꯣꯟꯅ ꯈꯣꯠꯅ ꯑꯃꯇ ꯇꯧꯗꯕ ꯃꯌꯥꯝ ꯁꯣꯟꯅ ꯈꯣꯠꯅ ꯑꯃꯇ ꯇꯧꯗꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯑꯃꯁꯨ ꯆꯠꯄ ꯌꯥꯏ ꯑꯗꯣ ꯃꯥꯒꯤꯗꯤ ꯁꯣꯟ ꯈꯣꯠꯅ ꯃꯥꯒꯤ ꯇꯧꯕꯤꯅꯤ ꯃꯥꯒꯤꯗꯤ ꯃꯁꯥꯗ ꯁꯣꯛꯄ ꯉꯝꯗꯅꯕꯩ ꯑꯗꯨꯒꯤ ꯍꯛꯆꯥꯡ ꯉꯥꯛꯊꯣꯛꯅꯕꯩꯅꯦ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯑꯩꯒ ꯏꯌꯥꯝꯕꯒꯗꯤ ꯇꯧꯔꯔꯣꯏꯕ ꯑꯗ ꯆꯦꯂꯦꯟꯖꯅꯦꯕ ꯏꯕꯥꯅꯤꯒꯤꯗꯤ ꯑꯗ ꯀꯦꯞꯆꯔ ꯇꯧꯕ ꯉꯝꯕ꯭ꯔꯥ ꯉꯝꯗ꯭ꯔꯥ ꯃꯈꯣꯟ ꯇꯥꯕ ꯇꯥꯗꯕ ꯀꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄ ꯀꯔꯤꯒꯨꯝꯕ ꯍꯦꯟꯖꯜꯂꯛꯑꯒꯗꯤ ꯀꯩꯗꯧꯕ ꯑꯗꯣ ꯍꯦꯟꯖꯜꯂꯛꯑꯒꯗꯤ ꯑꯩꯈꯣꯏ ꯉꯥꯛꯀꯅꯤ ꯍꯦꯟꯖꯜꯂꯗꯤ ꯑꯩꯈꯣꯏ ꯇꯞꯅ ꯈꯣꯠꯄꯗꯣ ꯉꯥꯛꯀꯅꯤꯅ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯅꯣꯡꯃꯩꯅ ꯀꯥꯞꯄꯛꯑꯗꯤ ꯉꯥꯛꯇꯗꯤ ꯁꯤꯔꯣꯏꯗꯕ ꯉꯥꯛꯇꯗꯤ ꯁꯤꯔꯣꯏꯗꯕ ꯑꯗꯨꯃꯥꯏꯅꯅꯦꯕ ꯁꯤꯁꯨ ꯕꯨꯠ ꯇꯥꯟꯅꯔꯛꯄꯁꯨ ꯌꯥꯎꯋꯤꯅ ꯃꯤꯅ ꯐꯨꯔꯗꯤ ꯂꯥꯁꯇꯤꯡ ꯉꯥꯛꯑꯣꯏꯗꯕ ꯑꯗꯨꯅꯦꯕ ꯃꯗꯨ ꯉꯥꯛꯇꯗꯤ ꯁꯤꯔꯦꯅ ꯉꯥꯛꯇꯗꯤ ꯁꯤꯔꯦ ꯑꯩꯈꯣꯏ ꯉꯥꯛꯇꯦ ꯑꯗꯨꯁꯨ ꯉꯥꯛꯀꯅꯤ ꯃꯇꯝ ꯌꯧꯔꯛꯄꯗ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯊꯧꯔꯥꯡ ꯇꯧ ꯊꯝꯗꯣꯏꯅꯤ ꯊꯧꯔꯥꯡ ꯂꯩꯗꯣꯏꯅꯦꯕ ꯈꯨꯠꯂꯥꯏꯗꯤ ꯊꯧꯔꯥꯡ ꯇꯧꯅ ꯊꯝꯗꯣꯏꯅꯦꯕ ꯑꯗꯨ ꯃꯌꯥꯝ ꯑꯗꯨꯒꯤ ꯆꯦꯂꯦꯟꯖꯤꯡꯗ ꯃꯌꯥꯝ ꯂꯥꯛꯇꯣꯔꯦꯀꯣ ꯑꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯃꯌꯥꯝꯅ ꯊꯥꯖꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯁꯦ ꯂꯥꯛꯑꯣ ꯂꯥꯛꯑꯒ ꯄꯨꯟꯅ ꯚꯤꯗꯤꯑꯣ ꯁꯥꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯌꯥꯝ ꯈꯪꯉꯛꯀꯅꯤꯀꯣ ꯁꯤꯒ ꯑꯁꯦꯡꯕ ꯂꯩ ꯂꯩꯇꯦꯗ ꯑꯩꯗꯤ ꯀꯔꯤꯒꯨꯝꯕ ꯑꯁꯣꯝꯗ ꯌꯨꯇꯨꯕꯔꯗꯧꯅ ꯑꯁꯦꯡꯕꯒꯤ ꯚꯨꯠ ꯄꯤꯔꯛꯄꯗ ꯎꯍꯜꯂꯒ ꯁꯤꯅꯤꯍꯦ ꯚꯨꯠ ꯂꯥꯛꯑꯦ ꯑꯗꯨꯗꯨ ꯆꯠꯂꯤ ꯈꯜꯂꯤ ꯑꯁꯤ ꯅꯠꯇꯦꯕ ꯑꯁꯤ ꯎꯍꯜꯂꯒ ꯀꯩ ꯀꯥꯟꯅꯕꯅꯣ ꯁꯨꯝꯕꯁꯦ ꯑꯩꯈꯣꯏ ꯎꯍꯟꯅꯤꯡꯗꯦꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯁꯦꯡꯕꯗ ꯎꯍꯟꯁꯤ ꯑꯁꯦꯡꯕꯗ ꯁꯥꯏꯌꯣꯟꯅ ꯎꯕꯗꯣ ꯃꯗꯨꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯗꯨꯝꯕ ꯇꯧꯗꯦꯕ ꯍꯣꯏ ꯍꯨꯏ ꯑꯣꯟꯅꯁꯨ ꯂꯥꯛꯀꯅꯤ ꯍꯣꯏ ꯎꯏ ꯑꯣꯟꯅꯁꯨ ꯂꯥꯛꯀꯅꯤ ꯎꯆꯦꯛ ꯑꯣꯟꯅꯁꯨ ꯂꯥꯛꯀꯅꯤ ꯎꯆꯦꯛ ꯑꯣꯟꯅ ꯂꯥꯛꯀꯅꯤ ꯍꯧꯗꯣꯡ ꯑꯣꯟꯅ ꯂꯥꯛꯀꯅꯤꯕ ꯑꯣꯟꯅꯁꯨ ꯂꯥꯛꯀꯅꯦꯕ ꯃꯥꯒꯤ ꯑꯁꯦꯡꯕ ꯔꯨꯞꯇꯨꯗꯤ ꯀꯥꯏ ꯑꯣꯏ ꯃꯥꯒꯤ ꯑꯁꯦꯡꯕ ꯔꯨꯞꯇꯨꯗꯤ ꯃꯔꯛ ꯁꯔꯛꯇꯅꯤ ꯈꯪꯗꯦ ꯑꯇꯥꯛꯇ ꯍꯥꯏꯗꯤ ꯈꯪꯍꯧꯔꯣꯏ ꯅꯪꯕꯨ ꯚꯝ ꯆꯨꯅꯤꯕ ꯏꯁꯥꯗ ꯚꯝ ꯆꯨꯅꯤꯕ ꯂꯥꯎꯔꯛꯀꯅꯤ ꯂꯪꯉꯛꯀꯅꯤ ꯑꯗꯨ ꯄꯦꯔꯛ ꯄꯦꯔꯛ ꯂꯥꯎꯔꯛꯀꯅꯤ ꯁꯨꯃꯥꯏꯅ ꯇꯧꯅꯔꯛꯀꯅꯤ ꯃꯑꯣꯡ ꯇꯧꯔꯛꯀꯅꯤ ꯏꯁꯤꯡꯗ ꯖꯣꯝ 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 ꯂꯥꯎꯅꯤ ꯍꯣꯏ ꯑꯩꯈꯣꯏ ꯈꯨꯟꯁꯤꯒꯤꯅꯦ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯈꯨꯟꯁꯦ ꯀꯃꯥꯏꯅ ꯇꯧꯅꯔꯝꯃꯤ ꯀꯃꯥꯏꯅ ꯇꯧꯔꯝꯃꯤꯁꯦ ꯃꯁꯤꯒ ꯍꯥꯃꯦꯡ ꯑꯃꯨꯕꯤ ꯊꯣꯛꯏ ꯑꯩꯈꯣꯏ ꯕꯣꯔ ꯃꯈꯣꯡꯁꯤꯒꯅꯦ ꯑꯩꯈꯣꯏ ꯑꯦꯔ ꯍꯥꯟꯅ ꯑꯂꯨ ꯁꯣꯛ ꯊꯔꯣꯏ ꯍꯥꯞꯅ ꯇꯧꯕꯗꯣ ꯃꯗꯨ ꯅꯪ ꯁꯟꯗꯥꯗ ꯅꯪ ꯆꯠꯄ ꯉꯝꯃꯣꯏ ꯑꯂꯨ ꯁꯣꯛ ꯃꯅꯨꯡ ꯅꯠꯇ ꯑꯂꯨ ꯁꯣꯛ ꯃꯅꯝ ꯍꯥꯏꯔꯒꯅꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨ ꯑꯁꯤꯒ ꯂꯩꯌꯦꯕ ꯀꯩꯅꯣꯗꯣ ꯑꯕꯨꯜ ꯀꯩꯅꯣꯗꯣ ꯃꯨꯜꯂꯥꯗꯧꯔꯣ ꯑꯗꯨꯅꯦ ꯑꯕꯨꯜ ꯃꯣꯏ ꯗꯨꯀꯥꯟꯗꯣ ꯗꯨꯀꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯀꯨꯅꯥꯒꯤꯗꯨꯒ ꯈꯪꯉꯕ ꯑꯗꯨꯒꯤ ꯑꯂꯨ ꯁꯣꯛ ꯑꯂꯨ ꯅꯝꯊꯤꯕꯩ ꯅꯝꯕꯒꯤ ꯃꯅꯝꯅꯤꯅꯦ ꯈꯪꯉꯕ ꯑꯂꯨꯒꯤ ꯃꯅꯝꯅꯤꯅ ꯑꯗꯨꯒꯤ ꯃꯅꯝꯗꯣ ꯐꯖꯅ ꯅꯝꯃꯦ ꯑꯃꯗꯤ ꯍꯥꯏꯒꯦ ꯑꯩꯈꯣꯏꯁꯦ ꯉꯁꯤꯒꯅꯦ ꯑꯗꯨ ꯑꯩꯈꯣꯏ ꯕꯤꯗꯥꯂꯣꯁꯤꯒꯩꯅꯦ ꯑꯗꯨ ꯗꯩꯕꯥꯔꯣ ꯁꯨꯜꯇꯥꯟꯒꯤ ꯁꯤꯠꯁꯤꯒꯅꯦ ꯂꯥꯡꯉ ꯆꯠꯂꯤ ꯃꯨꯜꯂꯥꯗꯗꯤ ꯅꯪ ꯀꯅꯥꯁꯨ ꯉꯥꯡꯉꯣꯏ ꯃꯥ ꯁꯣꯜꯂ ꯆꯠꯇꯣꯏꯅꯤ ꯃꯣꯏ ꯇꯣꯁꯕꯤ ꯂꯩꯗꯣ ꯑꯁꯨꯃꯥꯏꯅ ꯇꯧꯔ ꯆꯠꯂꯤ ꯑꯗꯨꯒ ꯑꯗꯨ ꯁꯤꯒ ꯑꯃ ꯂꯩ ꯑꯩꯈꯣꯏ ꯈꯨꯟꯒꯤꯅꯦ ꯑꯩꯈꯣꯏ ꯃꯥꯝ ꯑꯃꯅꯦ ꯐꯪꯅꯩ ꯃꯥꯗꯤ ꯉꯥ ꯄꯨꯅ ꯆꯠꯂꯤꯕ ꯑꯩꯈꯣꯏ ꯉꯥꯊꯤ ꯍꯥꯏꯗꯣ ꯉꯥꯊꯤꯗꯣ ꯁꯥꯏꯀꯜꯗ ꯖꯥꯟꯅ ꯄꯥꯏꯔ ꯖꯥꯜꯂꯤ ꯌꯥꯏ ꯃꯥꯅ ꯃꯃꯤꯠ ꯎꯁꯤꯜꯂ ꯊꯧꯔꯛꯏꯕ ꯀꯥꯎꯊꯔ ꯊꯧꯔꯛꯏꯕ ꯍꯨꯁ ꯍꯨꯁ ꯄꯥꯏꯁꯤꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯉꯥꯛꯇꯅꯤꯅꯦ ꯑꯩꯈꯣꯏꯒꯤꯅꯦ ꯈꯨꯟꯁꯤꯒꯅꯦ ꯆꯥꯛꯇꯥꯕ ꯆꯠꯄꯗꯨꯗꯤ ꯎꯔꯕ
ꯆꯥꯛꯇꯥꯕ ꯆꯠꯇ ꯎꯔꯦ ꯎꯔꯕꯣ ꯑꯩꯒꯤꯗꯨ ꯁꯤꯒꯩ ꯍꯧꯔꯛꯑꯦꯅꯦ ꯑꯗꯣ ꯀꯩꯅꯣ ꯃꯨꯡꯐꯝ ꯑꯅꯤ ꯂꯩꯇ꯭ꯔꯣ ꯑꯗꯨꯒꯩ ꯍꯧꯔꯛꯑꯦ ꯆꯥꯛꯇꯥꯕꯁꯦ ꯑꯗꯨꯒꯩ ꯍꯧꯔꯒ ꯆꯤꯡꯈꯣꯡꯐꯥꯎ ꯆꯠꯂꯤꯅꯦ ꯑꯩꯈꯣꯏ ꯂꯝꯕꯤꯗ ꯂꯩꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯩ ꯂꯩ ꯌꯨꯝꯗꯣ ꯑꯗ ꯑꯩ ꯌꯨꯝꯗꯨꯒꯤ ꯃꯅꯥꯛꯇ ꯃꯨꯡꯐꯝꯅꯦꯕꯀꯣ ꯀꯅꯥꯏ ꯃꯨꯡꯐꯝꯅꯣ ꯑꯩꯈꯣꯏ ꯑꯗꯨꯗꯤ ꯈꯪꯗꯦ ꯀꯅꯥꯏ ꯃꯨꯡꯐꯝꯅꯣ ꯈꯪꯕ꯭ꯔꯣ ꯅꯪ ꯍꯩꯅꯧꯒꯤ ꯃꯨꯡꯐꯝꯗꯣ ꯈꯔ ꯅꯠꯇꯦꯍꯦ ꯈꯪꯗꯦꯗ ꯑꯗ ꯃꯌꯥꯝ ꯑꯩꯅ ꯂꯩꯔꯤ ꯌꯨꯝꯗꯣ ꯑꯣꯖꯥ ꯉꯥꯏꯕ ꯂꯩꯔꯤ ꯌꯨꯝꯁꯤꯅ ꯃꯥꯏꯗꯤ ꯏꯃꯥ ꯂꯩꯕꯅꯤꯅ ꯂꯥꯏ ꯇꯤꯟ ꯂꯩꯔꯁꯨꯅꯦ ꯆꯪꯗꯦꯕ ꯑꯗ ꯑꯩꯅ ꯂꯩꯔꯤ ꯁꯤꯒꯁꯨ ꯑꯃ ꯂꯩꯔꯝꯃꯤ ꯀꯩꯅꯣ ꯃꯁꯤꯁꯨ ꯑꯃ ꯂꯩꯔꯝꯃꯤ ꯀꯩ ꯑꯗ ꯂꯥꯏꯁꯪ ꯃꯅꯥꯛꯇ ꯁꯤꯒꯅꯦ ꯑꯃ ꯂꯩꯔꯝꯃꯤ ꯂꯥꯏꯁꯪ ꯁꯥꯗ꯭ꯔꯤꯉꯩꯗ ꯑꯅ ꯂꯐꯨꯖꯥꯗ ꯂꯩꯔꯝꯃꯤ ꯅꯪ ꯃꯇꯝꯗꯨꯗꯤ ꯅꯪ ꯂꯥꯏ ꯇꯣꯡꯉꯝꯈꯤꯔꯣꯏ ꯂꯥꯏꯒ ꯇꯣꯡꯗꯦ ꯃꯗꯨ ꯂꯐꯨꯖꯥꯗꯨꯒꯅꯦ ꯀꯩ ꯇꯧꯏ ꯈꯪꯉꯕ ꯏꯉꯥ ꯄꯣꯕꯤ ꯑꯃ ꯂꯩ ꯏꯉꯥ ꯍꯦꯛ ꯀꯞꯄꯛꯑꯗꯤꯅꯦ ꯅꯣꯡ ꯆꯨꯔꯦ ꯑꯩꯗꯤ ꯃꯈꯣꯟꯗꯣ ꯍꯥꯟꯅ ꯅꯪ 우렁개죠 좀 마사니 초장 싸우이 뭐 아코에 아멘기 정원도 동아서 싸우이 맞아 nangin aku di tukang salina nong kita ani aku ngetai ani aku ꯑꯗꯨ ꯑꯩꯒꯤ ꯌꯨꯝꯗꯤ ꯈꯪꯉꯕꯣ ꯑꯩꯈꯣꯏꯒꯤ ꯃꯨꯡꯐꯝꯗꯅꯤ ꯑꯩꯒꯤ ꯌꯨꯝꯗꯤ ꯃꯨꯡꯐꯝꯅꯥꯅꯦ ꯁꯤꯒ ꯑꯩꯈꯣꯏ ꯑꯁꯤ ꯑꯦꯔꯤꯌꯥꯅꯤꯅ ꯑꯦꯔꯤꯌꯥꯁꯤ ꯁꯤꯒ ꯁꯥꯏꯠꯁꯤꯒ ꯃꯨꯡꯐꯝꯅꯤ ꯑꯗꯩ ꯁꯤꯒ ꯌꯨꯝꯅꯦꯕ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜ ꯃꯅꯨꯡꯗꯅꯦꯕ ꯃꯨꯡꯐꯝꯗ ꯑꯩꯈꯣꯏ ꯂꯩꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯂꯩꯈ꯭ꯔꯕꯅꯤꯀꯣ ꯑꯗꯩ ꯇꯝꯅꯕꯩ ꯃꯈꯣꯟ ꯇꯥꯏ ꯃꯅꯤꯡꯗ ꯑꯩꯕ ꯃꯈꯣꯟ ꯇꯥꯔꯦ ꯑꯩꯈꯣꯏ ꯃꯅꯤꯡꯗ ꯀꯞꯄꯩ ꯃꯈꯣꯟꯒꯨꯝꯕ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨꯝ ꯇꯥꯗ꯭ꯔꯦ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯕ ꯐꯥꯎ ꯑꯃ ꯂꯥꯛꯑꯝꯃꯤ ꯑꯗꯨ ꯀꯥꯏꯒꯤꯅꯣꯅꯦ ꯀꯨꯂꯤꯅꯤꯅꯦ ꯑꯇꯣꯞꯄ ꯖꯥꯇꯤꯅꯦꯕ ꯃꯥꯁꯤꯅ ꯁꯣꯟꯅ ꯃꯥ ꯍꯥꯏꯔꯝꯃꯦꯕ ꯁꯤꯗ ꯂꯩ ꯑꯗꯣ ꯀꯩꯁꯨꯝꯕꯨꯗꯤ ꯇꯧꯔꯣꯏ ꯍꯥꯏꯗꯅ ꯃꯥꯅ ꯁꯣꯜꯂꯝ ꯈꯣꯠꯂꯝꯕ ꯇꯧꯔꯝꯃꯦꯕ ꯑꯩꯈꯣꯏꯁꯨ ꯁꯨꯃꯥꯏꯅ ꯖꯟꯇ꯭ꯔ ꯃꯟꯇ꯭ꯔ ꯈꯪꯉꯝꯃꯗꯤꯅꯦ ꯂꯥꯏ ꯇꯤꯟꯒꯁꯦ ꯏꯂꯥꯏ ꯂꯥꯏ ꯐꯥꯔꯅꯤ ꯑꯩꯈꯣꯏꯅ ꯈꯪꯗꯕꯩ ꯋꯥꯅꯦꯕ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯂꯥꯏ ꯇꯤꯟꯁꯦ ꯐꯥꯕ ꯉꯝꯃꯣ ꯑꯁ ꯐꯥꯎꯔꯅꯤ ꯁꯤꯗꯤ ꯑꯗꯣ ꯑꯩꯈꯣꯏ ꯁꯨꯝꯕꯁꯦ ꯉꯝꯗꯦꯕ ꯁꯤꯗ ꯑꯩꯈꯣꯏ ꯍꯛꯆꯥꯡ ꯉꯥꯛꯊꯣꯛꯄꯗꯤ ꯉꯝꯅꯤꯕ ꯍꯛꯆꯥꯡ ꯑꯗꯨꯗꯤ ꯏꯁꯣꯔꯒꯤ ꯁꯛꯇꯤ ꯂꯩꯌꯦꯕ ꯑꯗ ꯏꯁꯣꯔꯒꯤ ꯃꯃꯤꯡꯅ ꯀꯥꯐꯤꯅꯤ ꯁꯤꯗꯤ ꯅꯠꯇ꯭ꯔꯣ ꯑꯗꯩ ꯏꯁꯣꯔꯒꯤ ꯃꯃꯤꯡꯁꯤ ꯍꯦꯟꯕ ꯂꯩꯇ꯭ꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗ ꯂꯩꯗꯣꯏꯅꯤꯅ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯃꯃꯤꯡꯁꯤꯗ ꯂꯧꯔꯒ ꯑꯩꯈꯣꯏ ꯇꯧꯒꯅꯦꯕ ꯀꯔꯤꯒꯨꯝꯕ ꯃꯌꯥꯝꯅ ꯋꯥꯔꯤꯁꯤꯒ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯥꯔꯒꯗꯤꯀꯣ ꯇꯥꯕꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯔꯤꯒꯨꯝꯕ ꯊꯥꯖꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯣꯟꯇꯦꯠ ꯂꯣꯀꯦꯁꯟꯗ ꯁꯨꯃꯥꯏꯅ ꯆꯠꯂꯤ ꯈꯣꯠꯂꯤ ꯁꯨꯃꯥꯏꯅ ꯇꯧꯔꯤ ꯈꯣꯠꯂꯤꯁꯦ ꯂꯥꯛꯑꯣ ꯂꯥꯛꯑꯒ ꯚꯤꯗꯤꯑꯣ ꯁꯥꯁꯦ ꯑꯗꯣ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏꯁꯦ ꯁꯤꯔꯒꯅꯦ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯁꯥꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤ 10 ꯃꯤ 5 6 7 ꯑꯗꯨꯃꯥꯏꯅ ꯆꯠꯂꯒꯗꯤ ꯚꯨꯠ ꯄꯤꯔꯛꯄꯁꯦ ꯁꯨꯝ ꯀꯩ ꯍꯥꯏꯗꯤ ꯑꯁꯨꯝꯕ ꯁꯨꯡꯖꯥ ꯃꯤ ꯆꯠꯂꯒ ꯀꯅꯥ ꯂꯩ ꯚꯨꯠ ꯀꯥꯏ ꯆꯠꯇꯣꯏꯒꯦ ꯃꯤ 2 ꯃꯤ 3 ꯃꯤ 2 ꯁꯨꯃꯥꯏꯅ ꯃꯤ 4 ꯁꯨꯃꯥꯏꯅ ꯂꯣꯏꯁ ꯃꯤ 4 ꯒꯨꯝꯕ ꯃꯤ 4 ꯒꯨꯝꯕ ꯆꯠꯂꯒꯗꯤꯀꯣ ꯑꯗꯨꯑꯣꯏꯗꯤ ꯇꯝꯅ ꯃꯐꯝꯗ ꯆꯠꯂꯒꯗꯤ ꯑꯗꯨꯒ ꯃꯨꯡꯐꯝꯗꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯒꯦ ꯃꯨꯡꯐꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯆꯤꯡꯈꯣꯡꯗꯣ ꯃꯤ ꯁꯤꯔꯒ ꯃꯩ ꯊꯥꯕꯗꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯃꯐꯝ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯒꯗꯤ ꯍꯧꯖꯤꯛ ꯇꯝꯅꯗ꯭ꯔꯦꯗ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕ ꯏꯄꯨꯊꯧ ꯂꯩꯌꯦꯗꯣ ꯑꯗꯨꯝ ꯇꯝꯅꯔꯣꯏꯕ ꯑꯗꯨ ꯃꯐꯝꯗ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏ ꯑꯗꯨ ꯇꯥꯅꯦꯕ ꯑꯩꯒ ꯏꯌꯥꯝꯕꯒ ꯆꯠꯂꯤꯑꯕ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯂꯩꯔꯕꯅꯤꯅ ꯑꯗꯨꯝ ꯆꯠꯅ ꯈꯣꯠꯅ ꯑꯩꯈꯣꯏꯅ ꯐꯣꯀꯁꯇꯣ ꯈꯜꯂꯦꯕ ꯑꯗꯣ ꯇꯣꯛꯊꯣꯛꯈ꯭ꯔꯦ ꯑꯗꯨꯝ ꯆꯠꯄꯗꯤ ꯕꯣꯔꯤꯡ ꯆꯨꯔꯦꯕ ꯀꯌꯥꯔꯛ ꯆꯠꯇꯣꯏꯒꯦꯕ ꯀꯩꯁꯨꯝ ꯂꯩꯇꯕꯅꯤ ꯑꯗꯨꯝ ꯆꯠꯅꯕ ꯑꯗꯨꯗꯒꯤ ꯒꯥꯔꯤ ꯆꯠꯄꯩ ꯃꯈꯣꯟ ꯇꯥꯅꯤ ꯂꯝꯕꯤ ꯍꯥꯏꯋꯦꯅꯤꯅꯀꯣ ꯒꯥꯔꯤ ꯆꯠꯄꯩ ꯃꯈꯣꯟ ꯇꯥꯅꯤ ꯀꯩꯀꯩ ꯆꯠꯄꯩ ꯃꯈꯣꯟ ꯇꯥꯅꯤ ꯑꯗꯨꯅꯦꯕ ꯑꯗꯨ ꯇꯝꯅꯕꯩ ꯃꯈꯣꯟ ꯇꯥꯔꯣꯏꯕ ꯇꯝꯅꯗꯣꯏꯁꯦ ꯀꯥꯏꯗꯅꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯗꯣ ꯇꯣꯉꯥꯟꯅ ꯍꯥꯏꯗꯤ ꯃꯨꯡꯐꯝ ꯅꯠꯇꯅ ꯑꯇꯣꯞꯄꯗ ꯃꯩ ꯊꯥꯕ ꯑꯗꯨꯝꯅ ꯇꯧꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯝꯕꯅꯦꯕ ꯑꯗꯨꯗꯤ ꯃꯤꯅꯒ ꯍꯥꯠꯄꯤꯅꯒ ꯊꯝꯈꯤꯕ ꯈ꯭ꯔꯤꯁꯇꯥꯟꯒꯤ ꯃꯨꯡꯐꯝ ꯁꯨꯝꯕꯁꯤꯗꯤ ꯌꯥꯝ ꯁꯥꯊꯤꯕ ꯃꯨꯡꯐꯝꯅꯤ ꯈ꯭ꯔꯤꯁꯇꯥꯟ ꯃꯨꯡꯐꯝ ꯍꯥꯏꯁꯦꯀꯣ ꯑꯗꯣ ꯁꯤꯗ ꯑꯣꯏꯅ ꯆꯠꯄꯅ ꯐꯅꯤꯀꯣ ꯀꯔꯤꯒꯨꯝꯕ ꯊꯥꯖꯗ꯭ꯔꯒꯗꯤ ꯆꯠꯁꯤꯜꯂꯛꯑꯣ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯍꯥꯏꯋꯦ ꯑꯃꯁꯨ ꯂꯩ ꯍꯥꯏꯋꯦꯁꯤꯗꯤ ꯀꯩꯅꯣ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯎꯏ ꯅꯠꯇ꯭ꯔꯣ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯎꯏꯅ ꯅꯨꯡꯇꯤꯒꯤ ꯍꯥꯏꯋꯦꯗꯣ ꯎꯟꯅꯨꯇꯤ ꯍꯥꯏꯋꯦꯗꯣ ꯑꯩꯈꯣꯏꯁꯦ ꯎꯟꯅꯨꯇꯤ ꯍꯥꯏꯋꯦ ꯍꯥꯏꯅ ꯑꯃꯈꯛ ꯂꯩ ꯁꯤ ꯍꯥꯏꯋꯦꯁꯤꯒ ꯀꯔꯤꯒꯨꯝꯕ ꯊꯥꯖꯗ꯭ꯔꯒꯗꯤ ꯂꯥꯛꯑꯣ ꯆꯠꯁꯤꯜꯂꯛꯑꯣ ꯑꯗꯣ ꯑꯩꯈꯣꯏ ꯆꯠꯇꯣꯏꯁꯦ ꯃꯤ 4 ꯈꯛꯇꯅꯤ ꯆꯠꯇꯣꯏꯁꯦ ꯑꯗꯨꯒ ꯍꯤꯡꯅ ꯂꯥꯛꯇꯣꯏꯕ ꯁꯤꯅ ꯂꯥꯛꯇꯣꯏꯕ ꯑꯩꯈꯣꯏ ꯍꯥꯏꯕ ꯉꯝꯗꯦ ꯍꯥꯏꯗꯤ ꯌꯥꯝ ꯁꯥꯊꯤꯕ ꯃꯐꯝꯅꯤꯀꯣ ꯑꯗꯨ ꯃꯐꯝꯗ ꯅꯨꯡꯒꯁꯨ ꯇꯥꯔꯛꯄꯒꯤ ꯃꯈꯣꯟ ꯇꯥꯒꯅꯤ ꯑꯗꯩ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯀꯌꯥꯃꯨꯛ ꯊꯣꯛꯈ꯭ꯔꯦ ꯅꯨꯡꯅ ꯅꯟꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯌꯥꯝ ꯌꯥꯎꯈ꯭ꯔꯦꯀꯣ ꯑꯗꯨ ꯃꯐꯝꯗꯨꯗ ꯁꯥꯏꯒꯣꯟꯅꯗꯤ ꯅꯨꯄꯤ ꯑꯣꯟꯅ ꯆꯠꯂꯤ ꯅꯨꯄꯥ ꯑꯣꯟꯅ ꯆꯠꯂꯤ ꯍꯅꯨꯕꯤ ꯑꯣꯟꯅ ꯆꯠꯂꯤ ꯍꯅꯨꯕ ꯑꯣꯟꯅ ꯆꯠꯂꯤ ꯆꯠꯂꯤꯗꯅ ꯇꯤꯁꯨ ꯄꯥꯏꯔꯒ ꯅꯍꯥꯟꯗ ꯂꯩꯍꯧ ꯌꯥꯗ ꯉꯁꯣꯝ ꯍꯅꯨꯕ ꯏꯃꯝ ꯃꯝꯕ ꯃꯐꯝꯗꯣ ꯄꯨꯡ 12:30 ꯇꯥꯔꯦ ꯃꯌꯥꯝ ꯁꯣꯝꯗꯁꯨ ꯌꯨꯝ ꯂꯩꯇꯦ ꯁꯣꯝꯗꯁꯨ ꯌꯨꯝ ꯂꯩꯇꯦ ꯁꯣꯝꯗꯅ ꯑꯩꯈꯣꯏꯒꯤ ꯆꯤꯡꯗꯒꯤ ꯀꯩꯅꯣꯅꯤ ꯅꯨꯡꯒꯥ ꯃꯈꯥꯗ ꯏꯁꯤꯡ ꯖꯔꯅꯥꯅꯤꯑꯕ ꯐꯩꯖꯣꯝ ꯁꯦꯠꯂꯤ ꯁꯣꯝꯗꯅ ꯆꯤꯡꯅꯦꯕ ꯑꯗꯨꯅꯦꯕ ꯁꯣꯝꯗ ꯌꯨꯝ ꯀꯩꯁꯨ ꯂꯩꯇꯦꯕ ꯐꯩꯖꯣꯝ ꯁꯦꯠꯂꯤ ꯄꯟꯖꯥꯕꯤ ꯂꯤꯠꯂꯤ ꯅꯤꯄꯥꯗꯣ ꯏꯌꯥꯝꯕꯈꯩ ꯆꯠꯂꯤ ꯍꯥꯏꯕ ꯕꯥꯏꯛꯇ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯊꯟꯇ ꯅꯥꯏꯈꯣꯅꯦ
ꯀꯩꯅꯣꯗ ꯀꯅꯥꯅꯣꯅꯦ ꯀꯩꯅꯣꯁꯦ ꯆꯠꯄ ꯉꯝꯗ꯭ꯔꯕ ꯍꯥꯏꯅ ꯑꯩꯈꯣꯏ ꯈꯔ ꯆꯠꯂꯒ ꯄꯥꯔꯛꯀꯦꯅ ꯍꯜꯂꯛꯄꯗ ꯂꯩꯔꯝꯗ꯭ꯔꯦ जेकुनु भूत पेरोट हाइजे मैम भूत पेरोट अखोइगे सी पीसनी खल्लोबा पीसतिगी मखोंग नप्पैबा मथक थंगनेबा ना खतंग ओसिन थमदैनेबा मखा मन खंबो खंगोइजे मा मखोंगे लेबाक चलीने को असुमाय तौनेबा दु नुंतिगे काय ओंग दे ता ता खoi भूत चुरकनेबा जिंगोन दा खंगो होयबा सी भूत रो लाइरो मी रो लाइरो मी ngang लेना तौनेबा अदु मैम ngasi di sali channel channel no channel subscribe ni like to remo bell icon all the time video khodi ma aham boina adu ni photo jobona ba matang video he tawra kan ko challenging video su मैम lakani ko hoji ki di khoina khara bothai ga di inam da changi injal le ba isa se injal le khoi june ba thoning dre ji ing mani na ko adu ju photo purakani video he matang tap tawra purakani ko ada मैम adu ba di ngai bo hai to di channel da no channel subscribe like to ro fansi matang da pai tik kya